ngasi phongkhiba tongan tongan ba manipuri sifungsingdagi maroibi ipausing myamna thamjagi ahanbada human trafficking gi victim oirabi assam gi nupi masa manga delhi dagi kanma ngamkhre human trafficking gi victim oina delhi da leramba assam dagi nupi masa manga ngasi delhi police na rescue tawba ngamkhre nupi masa singadu assam gi sunitpur district gi ngaktana hari nupi masa singadu satliba say sigi hokhiba september thadagi mangkhibani haina report tawkhibani makhoi gi imung manung singi miyoi singna makhoi thiba khangdre haina police authority da complaint tarki assam police amasum delhi police na samnaduna satakhiba operation amada gaziabad faridabad amasum south delhi gi tuan mafam singdagi human traffickers singi makhutagi rescue kaukhibane hari trafficking gi thawong asiga mari lainana police na miyoi amasu fagat pagamkhre fagalaba miyoi dugi maming badra orang kawi haina su delhi police na phongdurakli hauki bisai khara si awang nongpoki mafam singdagi human trafficking sataduna nupi masa kaya marum capital city ama oiriba delhi amadi atai mafam singda lairambadagi kankhibagi thawdok singsu laikhrabani hanesu pausna makhatana phongdorakli makasa tarak poina to papa mana qatar da sathariba world cup ta fencing satanaba morocco na airlines cancel to kre qatar da sathariba world cup ki semi final match yeng basa tanabagi damak laiba sigi doha ra sakadaba international flight sing morocco airlines na punama cancel to kredi morocco gi national airlines sings cancel to bagi wapam si qatar gi authority singna lorakpa warep amagi matung ina morocco na thabuk oina pangthoki bani khwai gi nauna qatar gi authority singna thamlakpa athingwa kya sigi matung ina morocco gi royals air na laiba sida sakadaba airlines khudimaki customer singda flight cancellation tawre hen su laukthoraki bani qatar gi airlines tagi thadorak pa email gi warol amada hai qatar laingak na international media office ta thawdo osiga mari leinana iba warol amada hauzik phawi oina kari gumo wafam amata pakhom pirak leithri royals air morocco na mangjauna phongdo kibada qatar da humsakesa numita pangthokadaba semi finals game da yengwa satnabagi dama world cup ki fan kaya ahen ba flight kuntrara qatar tamna satkani haina phongdo kiba laikibani madugi manungda flight tarai khaktamak satpa yabagi ayaba pirakhibani ngasi humsakesa numita flight kuntra sakada badugi manungda tarai khaktamak satpa yabagi ayaba du pirakhibani maram aduna lemhauriba flight kungo humdo edu da satkadaba fencing gi ticket amadi makoina book tawkhiba hotel singi sale sing aremba da mangan gani haina morocco airlines na phongdorakli thawdo sigi matangda royals air moroccans na phongdorakpada satpegi athingbo thamkraba passenger sing adugi air ticket ki mamal amadi na khoina leigatabu hotel gi book tawkhiba sanpham sing handokpa loinana customer singda ngakpina bahaijakre hari ahanbada realtor na thadorakpa sigi matungina world cup fencing ga thengnariba nuaitaba thawdok sing adugi matangda hangbo hangda royals air morocco gi maikai digi wafam ama phawba phongdoki de hari Masidanatana hiramsigi matang Qatar air base ta realtor na thamba uhang singi pakhumsu khudaki oina piraktana laiki haba wafam realtor gi mekedi gi phongdorakhren su pausna palakli makasa tharakpo oina to papa mana eviction matam khra sangdopiu salibe thasi gi taraga humdogi numidang waram da Impal East District Police timamana khurai khumido zama masajid maning ipumpat mapanda leiriba imung singi yum khudima mathangi numit phawgi banungda sidoktuna hongdokhi gadabani haiduna thariba matamasi yamna tenmali se minister masum district sigi deputy commissioner na miyoibigi minung siyengbiraga matam khara hena pibiyu haina mapamasi gi khunjasina phungdorakli mamang da lenga ki mekedik imung singa sida eviction ga mari leinana notice amata su pirakhiba leitri loinana imung singa si masagi lamsu laijadabana ayamba oibana maphamasi thadolaga atopa maphamda sangjapam thibida hen awaba kyasu mayoknagadori khudima asi yengbiraga state authority na imung manung singasi hongdoknabagi matam khara hena pibina ba haijarakli hainasu pausna makhatana sa phungdorakli makasa tarak poina to papa mana angang koti 1.58 nisada laisuri haina supreme court ta thamkhre India ki oina sahi taradaki taragatret phawgi manungda leiba angang koti 1.58 lom nisada laisuri haina India government Supreme Court thamkhre Supreme Court na pikhiba order amagi matungina Ministry of Social Justice and Empowerment asatakiba survey amagi report Supreme Court ngasi thamkhiba loinana India miyamna khwaidigi sijinaba nisagi polam singi manungda alcohol asina khwaidigi yami
Masigi matuna ganja amasung kanigi pothowasini leba asida mi koti taraga teruklom na alcohol asi sizine amasung mi koti 5.70 yuda laisubuga loinana layengba mathau tare sarbi edugi matung ina mi koti 3.1 ganja sizine madugi manuna mi lakh kunga mangaromdi ganja da laisuri mi koti 2.26 na kanigi pothok sing da laisuri madugi manungda mi lakh 103 lomni nisa sida laisuri Additional Solicitors Generals Aishwarya Bati na Central Government ki mutsinduna saruk yabaga loinana Justice KM Joseph amasung BBH Nagarathan ki bench adu hai Supreme Court ni English singaniga taraga taruki December taraga marita pikibe direction magi matungina government na lebak sin matungna sathaba survey gi report lakre Aspan Basau Andalon Kauba NGO amagi mutsiliba Senior Advocate HS Fulkan hai English singaniga taraga tarukta Supreme Court na pikibe direction adu Central Government na mapung pana thabakta pangthokti puthokliba survey report asida nisagi potlam sing lana sijinabadagi ngakthoknabagi damak national plan da tuan miyeng thamde Central Government piba affidavit thamliba wafamdi Government asina AIMS All India Institute of Medical Science ki makhada lediba NDDTC National Dependence Treatment Center na English ngani taragani pan survey sathakibani survey edu gi matung ina leba sita khwai digi miyamna sijinaba nisagi polam asi uni leba sigi apunba mi singi sara taraga mariga point tarukna sahi taradagi na hundraga mga phawgi manungda leba mi yutai yuthapui sang asi nupa na sara 27.3 amas nupi na sara 1.6 tai yu yamna thakpa state singi manungda Chhattisgarh, Tripura, Punjab, Arunachal Pradesh amasung Gawani thakliba yu sing asi country liquor amasung Indian smith foreign liquor ni leba asida yu sijinabagi matungda khwaidagi yamna sijinaba nisagi polam asi ganja amasung kanigi pothosini apunba mi singi sara 2.8 mi koti 3.1 lom hawkiba sai sing ganja sijinai amasung ganja sijinabagi mawng asi aina yaba mawng amasung aina yadaba mawng ani thokna khaidoi apun mi singi koti 2.2 romna wang oina sijine amasumi koti 1.3 romna aina yadaba mawng ganja sijinai ganja khwaidigi yamna sijinabi state singi manun Uttar Pradesh Punjab Sikkim Chhattisgarh amasung Delhi na hena su affidavit aduda pali loisilak poina to perform auto huran bigi jail la leikhibi sing hauju auto repairing gi train tawgadori yamna interest leba khongthang amada Mathura da leba jail gi authority singna automobile sing huran bigi case ta jail laidibi sing motor auto mechanics oirakna bigi mi yengda auto repairing tawba tamana na balemna khre Mathura jail administration masigidama NGO ama nektuna masigi under trial sing asi train tawhangadori machina makoina matam sangna nauhonana khunda laitabada mateng oigani haki inmate sing asi makoina jail lagi thokiba matamda employment gi khudong saba phangnaba inmate sing asi numit kuntrani gi skill training piragani program adu mai pakna yawraba makoida mai pakpagi certificate sing bigani Mathura jail gi superintendent Bridges Singhan hai masigi na sing asi train taunabigi miyeng asi makoi masana hingjaba ngamnabani aikhoigi reform program asigi makar inmate singna tongan thabak phangba yaba skill singi training pigani nimit kuntrani gi training module asida inmate singna mapung paba repair tawbagi hand on training tawbu yauri hensu pausin makatana phongdorakli adu hausikoi nadi myam pausin matang se lusinjarage masu myam puna anawba update ngaminase